ngasi phongkiba tongan tonganba Manipuri sifongsing amasum thokiba thokdo wathoksingdagi maroibi ipausing myamna thamjagi ahanbada Isel Express dagi lokusaraka Koutruk khulda Kuki lalhawbisingna bom nongmai kapsilakre Koutruk maning chingthakta Leiba Bangkar kayada masing yamla Kuki militant sing Peiduna Leire Imphal West ki Koutruk khulda Koutruk maning chingthakta Bangkar sadrun leiba Kuki militant sing ngarang numijung matung pung ohumrom tabadi ngasi ayuk pung marirom taba fawba lepa leitana nongmai amasum bom kya kapsilakre maduda Koutruk khulda leiba state force nasu khut handuna nakalani gi marakta matam sana khutonaki adomainamak leibak phabri state force ki mekedi gi asuapan yaukidi haidi ayuk ki pung mari gi matung nongmai kapsilakpa ngahak lep raba matung ayuk pung mga makai tabadigi Kuki lalhawbisingna amuk hana chingthaktagi lepa leitana nongmai amasum bom kapsilakibani State Force amasum Koutruk khul ngakliba volunteer singnasu chapsana khutanki Koutruk ta hojik ani suba ahum suba amasum tare suba Indian Reserve Battalions amasum CRPF ki post amasu leiri Koutruk khulda nomai kapsilakiba dada IRB personnel singna khut hanba oina marfuga mathoi gi motor cell hum kapki madugi manungda cell ani di Kuki militant singi bunker da chapsana panma ngamki bom pokai hiba matung ngak nomai kapna balekhi ngaki matungna amuhana atat akham leitira nomai kapsilaki ayuki pung taraga mathoi makai faw nomai masum bom kapsilak palep khidi nomai kapna balep loroba matung Imphal West District ki additional SP ops na lusingba team amana CRPF ki DIG Koutruk khulda laktuna yengsinki matam madu su Kuki militant singna bom amadi nomai kapsilak palep khidi Koutruk maning singthakta oiriba phibam madu yengsinna ba CRPF game dagi drone paisinki madura Koutruk maning singthakta asangba bunker amadi asamba bunker masing khangdana leibaga loinana masing yamlaba Kuki militant sing apaba makal gi khulai paiduna leiboki security force na kapkiba 81mm motor cell aduna Kuki militants khara asi ana thawalamba yai haibagi thajbalai mafam madura nupi sing kapagi makol taki hari adominama Kuki militant singi marakta miyoi kya aso apan nangkhrabagi habdadi sapsana khangmangamdri hairena pawsida makatana phungdorakli atopa pawmana relief camp da leiriba justice konjangbamna rocket sadun ahumlak sangyeng tawbada mai pakre Sursampurdagi lanjenarakuna Moirang College ta hangba relief camp da leiriba justice konjangbam sai kunna masada phorakpa ithilna rocket saduna sangyeng tawkre Mangna sakiba rocket singadu hena fakat handuna ahumlak sangyeng tawbada mai pakre adubu maduna maki apian boidri me ahum digi khangogduna kanglupi irang tholakpana maram oiraga justice konjangba maki mama mapaga loinana masanupi ani lanjenarakuna ngasi phawbu relief camp da lerakli justice konjangba hawjik lenga ki college amada physics subject ta graduation program gi manga subu semester tamli mangna ahan boina mamang sai gi April thada masana sajaba rocket ama sangyeng toki madugi damak yot mapaga amasung plywood na saba launch pad ama sejanaki rocket adu fit sama wana kapkhat pangam ki loinana makhata na fit sanga wangna kapkhat na papanam thamli Moirang College ground oja sing masum mamanabi singi mamangna sangenga mahandak pangtokre justice na phungtoki bada Chusampurda leiringai matamna makna semba crude laboratory amada rocket adu assemble toki bani madubangna semnana bohona bada thahum sangki rocket haina khangnaraba justice na sayisi November thada rocket amasung sangeng toki madura kilometer 1.5 wangna pekhet pangamki khwaidagi nongna sangeng toki ba mada justice ki rocket adu kilometer ahung wangna paibangamki hawjik oidiba law and order ki phibam masina mak lanjenarakuna relief camp da leire mak ki thabak thoram singda singnarakliba singadu maithiba pinuna bohonari makna makhata na phongdokibada Chandrayaan 3 na mai pakna thagi laimai da landing tawbungam kibadуда sakthoksabugo loinana mahaksu Indian Space Research Organization gi sarum oigen habigi thajaba thamki propulsion engine gi maram da hena khangningbagi apamba leiri maki imung manung adu moirang dagini adubu Chusampur gi New Bazaar da asan mayum amada leiduna sahi kun manamasing yonbagi thabak torokibani asan mayum adu da mahakna rocket research laboratory ama sajaduna thijin bawki adubu kyara khana mai pakidi irang sinu maki laboratory du mangantakan kre adubu amuk hana laboratory du sagatpa ngamgadra khangmu ngamdre ki mangna hai India gi hauju oiriba rocket kapagi technology gi maramna mak munna khangde nongsup lebak singdadi rocket saduna kapa haibisi hainabi amagum leire adumena maki damaktadi hobby nati thawai haksang yaunu rocket ki lambi da sangsin mani sangna sakadaba watli haibisu khangyai ki
जस्टिस के अपोक्पी रंजना फोंदोरखिबदा माकी मचानुपा सोलिड fuel सिजनदुना एप्रिल थादा अहानबा रॉकेट लॉन्च तौखि हनबा लेतना माकी रॉकेट की मंगलान अदु मंगफाउनना बखोनरी अदुमैनमा लायरबना मरम ओइरगा जस्टिस के पन्नम अदुदा मतिक चाना मसाक पिबगमदे माना क्लास 10 तमलकु मतमदा रॉकेट अमा साखिबसु लेख्रे माकी मसाकसिंग लैननबा मतिक चाबा सेनफम लैखिदे हाइनसु फोंदोरखि जस्टिस न येंखिबा हॉलीवुड की मूवी अमना मापु इथिल पिखिबने मथंतना रॉकेट की जर्नी अदुदा लाखबगा लोइदना कदाय फबु माय पाखदगी हैबदुदि खंगमगमदे मदुगिदमक मतिक चाबा सेनफम सदैथे माकी अहानबा रॉकेट अदु क्रूड कंपोनेंट सिंगना साबने हारिबा मसाक सिंग अदु ममानबा सिंगदगी सेल पुदुना ऑनलाइन की खुथांगदा लाइखि इंटरनेट की रॉकेट साबगी मुंगोंग मतौ तमदुना माकी खोंगसत असगी गाइड रोइखि हौजुक्ति लंजेनरक्तुना मोयरांग कॉलेज ता लेरे मोयरांग कॉलेज की प्रिंसिपल अमसुम उजासुंग माकी लंबी एसिद मंगलान अमदि पीरे हैना जस्टिस न फोंदोरखलि मोयरांग कॉलेज की प्रिंसिपल राइजाउद्दीन शेखना हाय ओजाम ओइबिगी माकी कैरियर जस्टिस का मानब माहिरो एमत थेंगनखिद्रे माकी मंगलान अदुदा असुकी मतिक पुनिंग संगी मंगोंद लैरिबा विज्ञान की हाइनिंगबदु हेना इंखटपिबा मथौ ताइ कॉलेज स्टूडेंट्स मॉनिटरिंग इनिशिएटिव ना जस्टिस मतेंग पांगनबगी आशा लेरे इसरोर की डिप्यूटी डायरेक्टर डॉक्टर रघु निंगथौजम हारिबा बिष्णुपुर डिस्ट्रिक्ट की थांगदगी साइंटिस्ट असिना मंगोंदा इंस्पायर तौरी माकी अपाम मदी मंगलान अदुना साइंटिफिक इकोसिस्टम अमा माकी दमक लेहंदुना मतम सादना लुसिनखिबा याबा मंगलान अदु सेमगतपगी तंगाय फदब लै हाइरेनसु पाउसुदा मखाताना फोंदोरखलि अतोपा पावमना मणिपुर थोक्लिबा इरांग असी सेंट्रल गवर्नमेंट नकल अनिमकी लुसिंगबसिंग कौदुना लुसिननबा सिंदबगी मरम करिनो सांता सैसिगी मे अहुमदगी मणिपुर थोलकलिबा इरांग असी था तरुक हेंजिलकले स्टेट अमदी सेंट्रल गवर्नमेंट ngasi फाव नकल अनिगी लुसिंगबसिंग कौदुना फमिनरग इरांग असी लुसिननबा सिंदब करिगिनो हाइना सीनियर पॉलिटिशियंस केट्रमियम सांतन हंगलकले पाउसी एसिग अककनना उनदुना मणिपुर हौजिक थोक्लिबा इरांग असिगी मतांगना करि लैबिगी हाइना ओपिनियन लौबदा वाफमसिंग असी फोंदोरखिबने मा हौजिक CPIM मणिपुर स्टेट काउंसिल गिसु स्टेट सेक्रेटरी ओइरिबने मतम सांगना पॉलिटिक्स की लमदा खोंगदादुना लाखरबा मिसा अमसुनि मांगना मखा तारदुना हाय सैसिगी मे अहुमदिगी थोलखिबा इरांग असी अहानबदा यूनियन होम मिनिस्टर अमित शाहना मैतै मितै ST डिमांड की मतांगना मणिपुर हाई कोर्टना ऑर्डर अमा थोलकपदगी नाइखि सुप्रीम कोर्ट नफो हाइखिबा लेख्रे निमित 10 निमुक लैरगा मिटोप संगसिलकपदगी थोकपने अमुक फोंदोरखि इमिग्रेंट्स माइग्रेशन की वफम असी सुमी मंगजौनुना इंग्लिश संगनिगा कुनगा मथोइदा सेक्शन कमिटी मणिपुर SCM की मैकेदी मणिपुर की मिनिस्टर एन बेरेंदा मेमारोमदगी कुकी मसिंग नाइदना मणिपुर संगसिलकले मेमार मिलिटरी जुंता लाखपदगी मेमार लेबा कुकी मयाम संगलकले हाइना मेमोरेंडम अमा पिखि मतमदुरा CM न वाफम अमता फोंदोरप लखिदे मणिपुर इरांग थोकपदगी यूनियन होम मिनिस्टर अमित शाह मेगी सेक्शन 19 इम्फाल लाखि मथंगी निमित मे 30 ऑल पॉलिटिकल पार्टी मिफम कौखि मतमदुरा CM दा कुमसिंग इंग्लिश सिंगनिगा 19 पिसिनखिबा मेमोरेंडम अदुगी मतांगना पाउदम अमा अमित शाह दा थमखि मतमदुदा खनरमलबदी वाथोक असि थोकलमदबे अमित शाह मसाद मेमार मिलिटरी जुंता लाखिबदगी इंडिया की ओइना इमिग्रेंट्स पुलिस लैरबरा हंगमद लैती हाइन पाखुम पिरखि हाउजिंग अमु एक्सटर्नल्स एग्रेशन लैहरखि अदु ओइरगदी UNO दा एशियंस लेबाकसिंग नमदी बांग्लादेश नेपाल भूटान अमदी श्रीलंका नसिंग कयागी फोरम द करिगिदमक पुखत्तबनो हाइना हंगदुना इंडिया न युम्बु ओइदुना फमकिबा G20 मिफम न करिगी पुखत्तबनो हाइनसु हंगलदुना मसिदी मखोइना प्रोपेगेंडा तौबने सोल्यूशन प्रपना तेहि ngasi popi thabi ki forest kokthok ki wafum tokro migrant immigration ki oina tholakle masi kumsing english ngani ga kun gi mari ta pangthok da lok sabha mikhal gi dama thaurang tawbo oinoi ngasi irang asina maram oiduna police officer amadi central force bi yorkli masi mag state amadi central government ki intelligence fail oiba amadi law and order ngak pangam da gi khudam ni haina lawe ki manipur central force ka puna security personnel la ama hena lai kuki mitai ga ताइनबसिंगदा फिट 10 परेंग लेंगबदा लेमगनी हाइखि अमरमदा सुसनरिबा कुकी मिलिटेंट सिंग ग्राउंड रूल गांगना सति मसिदा सेंट्रल गवर्नमेंट करिमत आइदि वाथु असुलुसिननबा स्टेट अमदि सेंट्रल गवर्नमेंट नकलनी गि लुसिंगबसिंगा फमिनो वाथु असि मतम सांना लेहन बाइबिस अफबनति लेबा अमगा सोकनबा लानते हाइखि हंदक नुपा मसा अनि अमसु सकमाइ रोमदगी बांखिबा लेख्रे इरांगसिन मरम ओइरगा सेंट्रल फोर्स ना
buffer zone thadokuna lai adu oirabadi angang ani duna lakpada karigi thingnabano kadaida kaidauba satpano hangdaba karigi no haina hangladuna nakal animaki mi sangthok sangsin tawba makoina irangsu luidriba phawbadi thinggadaba natra haina su hangkhenasu pawsida makhatana su palakli makasa tharak poina to papom ahal oirabasu laphu pambi thaduna senthok laini hingba yai haiba irom bizoin ole sahi ohum oizarabasu hotnababu tandrabadi laphu pambi thaduna senthok leiba thabak lehenba ngami haibasi Thobal district ki laisangthem awang lekai de lebe irom bizoi ma ki inkhol laphu pambi thaduna utpangamle masagi sai mar furom suraba hana manipulenga education department deputy inspector of school oina thabak toramba aduga haukiba kumsing english ngani ga mari de thabak tagi potharab oja sina ma ki inkhol da Z9 haina khangnaba laphu pambi sahum manipulenga ki horticulture department ki mamang sai da lauraga thabada mai pakna hauduna hojikti laphoi lau palak pahore masagi sahi yamjarabasu ninganaba leitana masagi will amaga honarabadi thabakudima mai pakpa ngami haibasi ahal oiraba ojasin utpangamle irammisigi matang aikhogi paumina ahal oiraba ojasiga maki mayumna satuna wari watai sanarubada ojasina asuna phongdorai lapoi haib oye se aikhogi laining laison deva karama khudimakta sangba masidanatana miyoiba aikhogi haksangi damakta sangdawi yadaba maruiba masal kaya ama yawba maramna masi thagi hena khanki mamang saida horticulture department satuna tanarubada mantri pukhida leiba department asigi permadigi tissue culture tawraga puthokpa pambi tawruraga granite haidiba lapoi pambi asi thagibani pambi sing asigi lau yanbagi matam sahi ama mapung pharaklabani haujikti pambi yamba mapung mari pharabanina mahi yanba hore amunba lau kakpa sore thamagi manungda lapoi pambi sing loina mahi yalagani hairiba lapoi pambi makhalasi lau amada lapoi lafang kullom pali lapoi lafang amada local price ta lupa kunthra rompi aduga lau amada lupa satuk romgi sangasili laphu pambi isau masina sayemada lupa lam ga lising marfuromni saba ngamlagani masigi manungda har leibigi made ate gi lupa lising kunthra khaidolaga lupa la amaga lising yang khaibukti lemba yai haina panari haikenasu pawsida su makhatana su phungdorakli loishalakpu oina ngasigi naharul thaudang pauksi digi editorial myamna thamjage Kuki singi kadar gi langda manapang khraba bara sarkar haukiba me ahumdagi ngasi phawbo satharagli ba tha taru helaglaba irang asida Kuki singi angakpa kadar gi lang thaktuna bara sarkar bu manapang hali ahan mada mitei na STD man tawbugi mayoktu yaningda ba phongdokpugi khongjang sangsinbada mitei singna khut tharakpani haiduna malemgi miyamda paulana sandoktuna makhoina sumna bonaki adubu maibu phina kuptuna thamba yadabana Kuki singi asingba masak malemgi miyamna khangnaraki mitei gi samjaraba khulsing more sugunu serau susampur fayeng khurkhul Koutruk sabungkhongna singba khulsingna Kuki singna landaraktuna mitei gi yum lising nipan gi mathakta mai thadokre mai thadokriba singyaga tainaba yum singa sibu Kuki singi yumni mitei na thabani haiduna lana muk national media amadi malemgi miyamda sandoraki madusu mai thiraba matungda amuk manipur gi singmai singdagi popi pambi muthatnaba amadi reserve forest ki jaga sing nauna khunta silakli besing amadi mitop sing khandoknaba survey torakpada Kuki gi lamda manipur sarkar landarakle makhoi bu tanthok piri haiduna tongan ba administration pibiu haiduna bharat sarkar asi pisilaki asumba khanglakliba bharat sarkar su Kuki gi karamba mayada langda thuduna natraga karamba aronba agenda laiduna Kuki singda ohai ama phawba phongdoktana tumina lairi aduga amuksu Manipur Legislative Assembly da Manipur gi ngamkhai kahaloi Manipur gi aron mangakani Bharat Sangbidan ikai khumnagan haina wasak laukiba Manipur sarkar gi tolop sariba Kuki MLA tarana tawriba thawong sida angakpani sarkar si phatre haiduna Manipur gi sarkar bu kaukthoklamlaga atop state ki sarkar da napcharaga lamdam sida irang thona na ithil pirakliba Kuki MLA tarana Manipur gi tokhaiba lenga ki demand tarakli matang sida panjaning lebedi isa phatre haiduna warakadaba mama mapa oiriba bara sarkarna masanupa ahal Manipur gi minister da lamhen mananaw sing wara haiduna sinnabu eramlabadi nahana thokpama taramlagadabani adubu mama mapa oiriba bara sarkarna na pang mami amagum khangsin usinaduna laikibana Manipur gi minister su sin melaga lairi amadi sarkar sibu pairiba party na makogi mathakta action lokadaba dusu high command gi instruction leitabana karimata tawpangamdana lairi
तसेंगमदि कुकी MLA तराना तौरीब थबा अस भारत की संविधान बु सिंगनबनि स्टेट असगी असेंबली बु करेमनबनि मखोय बु खुतक एक्शन लौखलंबा याबनि अदुबु माइकई सुंगदबा कृष्णना तुमिन लैखिबना अर्जुन करिदि तौरुगनि मितै मसासिंगना सरकार सिगी नत्रगना भारत सरकार की मयोक्त पेंदबगी खुलाव अमा लाउजबा धरना फमजब मतमदि स्टेट फोर्स अमदि सेंट्रल पैरामिलिटरी फोर्स सिंगना अकन एक्शन लौखतुना मियामना टियर गैस रबर बुलेट सराना सिंगबु कापसिंदुना मिसम मयाम अमा सोली मतांगसिदा मिसम सिंगना फोर्स सिंगबु मितैदा अतमदना ओनसिल्ली हाइदुना असावबु पुक्रि अमरमना कुकी सिंगना संक्षिप्त खोंजंग सिंगना सेंट्रल पैरामिलिटरी फोर्स सिंगना कारिगुम एक्शन अमत लौखतबगी मरम कारिनो हाइदुना मियामना हंगनदुना लाक्लि अदुबु ngarang nahanta kuki nupi singna sangsinkiba khongjang singda aikhoina khangbadi kuki nupi singna madi kuki gi miyamna khongjang sangsinba matamna security force singna makhoida khut tharaktana ba yamna pikliba sahi ahungi makhagi angang sing masa posinduna khongjang adu sangsili apikpa angang yauriba nupi sing aduda action tawbudi yadabani na security force sing su upai letri hena ngakliba mana khongjang sangsiliba nupi sing कुकी नुपा अनि लागलगा खुबा अमुक्तंग खुबुदा कोंगोल ताकपगुम ताखिबदुनि मसिदगी सिक्युरिटी फोर्स नसु कुकी सिंगी कदर खंगलपदगी नुपी सिंगी खोंजंग ताकथोरखि कांगलुकु इरांग सिंगी मनुंगसन कुकी नुपी अनि मफि याउदना पुरुबगी दमक्तनि प्राइम मिनिस्टर नरेंद्र मोदी न मखौ पोंगना गांगलकपद मणिपुर की लेंगा मदि लेंगा सुबु पाइरिबा पार्टी ना दिवाली बोम्बला पोखाइबगुमना लाउखोंदुना मितै बुसैखि मदि सेनब सिंफाखि मितै सिंह इकाई खुंखी अमरमदा मथौ पांथोलिबा मणिपुर पुलिस ऑफिसर अमा मोरेदा कुकी ललौबुसिंगना लांदारक्तुना हाटखिबा मतमददि भारत की प्राइम मिनिस्टर नरेंद्र मोदी अमदि यूनियन होम मिनिस्टर अमित शाहना वोय अमा फावबा फोंदोक्तना खांसिनदना लैखिबसि मितै सिंगिदि यामना लैबक्थिबनि तौगदबा मीना तौद्रगा सीएम बीरेन लेंगा हैतबा तहंदुना भारत सरकार लीला सनारी अदुगा हौसकुइनदि म्याम पाउस मतांग सलुसिनजरगे मस म्याम पुना नोबा अपडेट लेमिना साइना चैनल सुगी मेकेरिगे म्यांगि मफमदा मखा ताना थमजरी।